Indo-Myanmar International Border Paring Dalaiba Manipur gi lam Myanmar na lona loksin bagi thabak chathariba si External Affairs ke Union Minister of State Dr. R.K. Ranjan amasung Outer Manipur Parliamentary Constituency gi MP Dr. Lorho S. Foze animakna Khanglabasu TUMINNA LEISINBADA Khunja Singna pendaba phongdorakli Hiramasigi matangda TOMTV gi akhanaba pawda mama International Border Pillar Thangdok Thangjin Tauraga, Manipur Gilam Kaya Myanmar Loksan Kriba Asigi Matangda, United Committee Manipur UCMna, Lamdamasi Manung Hanjin Mamafam Singh, Maruina, Border Area Sing the Chatuna, Yangsin Bagitabak, Mamang the Gichataduna Lakle. Hauki Batang Tara Manga Dasu, UCM ki President Joy Chandra Konthok Jamna Luchingba, Paumi Yawa Team Ama, Kamjong District Manung Chanalaiba, Namfisha Kulda Chatuna, Kulasi Akoiba the Laiba, Border Gipim Yangsin K. UCM ki team aduna mafam adugi khulgi ningthau singaloinana Kamjong district ki manung channa leiba Phaiko khulda leiba border pillar number 104 Jechoro village ta leiba hanagi traditional boundary amadi boundary adudagi kilometer ahum lom chathoklaga naune yung lamba ariba pillar number 8 anoba pillar number 92 punni yengsinki yengsin khongset adura saruk yakhiba khulgi ningthau singna Manipur gi lam mangbagi matangda pendabo wafam kaya phongdorakhi कोई नजीब गांधा किलोमीटर जी मरी मंगाते तुम मांग करे अदब वो यार जी कोई इंडिया मणिपुर ना लम जितम दा कोई लेमिन दबसे कपोगा कोई इंडिया से हुची दी कपो मयामना कोई इंडिया से किलोमीटर मरी मंगाते लो लुथो करे अदब पिलल दी अदुम ले अदब पिलल जिंब गांधा मयामना इंडिया नि है अदब मैप जिंब गांधा इंटरनेट ता फोन ता जिंब गांधा लोई कपो उरे अदब पिलल से यार दी मणिपुर की गवर्नमेंट ना यार ती थुना एकोगी बाउंड्री से पचना तोपिरो अदुना ददी एकोगी वहां सुनुगाई दे अदबु मणिपुर दा लेबन मणिपुर सरकार ना पचना तोपियो बाउंड्री से एकोइना खरा चुमहनबियो हाइबसे कनादा हाइगद्रा हैना हानसु एकोइना कन्ना हाइग्रे एसटीओ सु लाखबसु लेरे डीसी सु लाखबसु लेरे एमएलए सु लाखरे मणिपुर की आउटर मणिपुर की एमपी श्री डॉक्टर लोहो सु लामे मफम सिदा अदुगा एक्सटर्नल अफेयर्स मिनिस्टर अखोगी श्री आर.के. रंजन सु लारमे अदुसु मखोइना सु सेंटर की सेंटर दा अखोइना पुथोके हाबिदि हाइरमे अदु ओरगसु मखोइना तारगा दुम काउखिबा काउरगा लेदनबा नोइना कन्ना तौबिरगा अखोगी ट्रेडिशनल बाउंड्री दु अदु फावबदि अखोइ चुमहनबसे अखोइ पामी खोंगचेत अदुदा जेट छोरो खुलगी निंगथौ कफुंगयार असारेना पाउमी सिंगदा हाई Border ki che nabalariba si matangda External Affairs ke Union Minister of State Oriba in a Manipur Parliamentary Constituency ki MP Dr. R.K. Ranjan amasung Outer Manipur Parliamentary Constituency ki MP Dr. Lorho S. Foze animal Jet Choro Khulda laklamle Jet Choro Khulgi traditional boundary amadi nauna yunglakliba pillar anigi marakta kilometer ahungi khenabalaire haibofam MP anida mayek sengna phongdokrabasu tumina leisinkhre Mari Lenaba DC na Chingbada Hyrabasu, Semdokani Haina, Tazaba Kaktamak Piraklaga, Tavak on top of Wafam de Leptri. Masida UCM Gumba Lup Amani Yangsin Biduna, Lengak the Yohana Bohana Ribasida, Lengakna Su, Akan Mami Yang Changduna, Manipurila Machet Amata Manghanda Bohana Bio Haina, Mahang Fongdoke. I let me the Kashi Mokta Mokana Jungana Lebni. Ado, Huji Ekoi Ada Krabra pillar number 6 ago, say. Distance is Chaurakna kilometer home Kumbasi Makuna Sandokrabne. Adu Yada Equina Yadi and a Kana comments Mama to Edubu Nande. Some hand on a quick personal approximate Hanakumsi. Dr. Ranjan Haina inner MP go. Dr. Loha outer MP. I need to learn America Kunda. Again, Naquina Bundri Sida Pension to Gaharusu. Bilar yung gahero so masi sengdok tri ngay papaw dia pwede sobya yaro masi hana sengdok pio si hana sengdok pio ga adu gumatung ini to pio si sengdok ngay papaw ba pwede ako'y galam masi ama papaw pio roy ako'y Manipur lam masi Myanmar de in sama papaw pio roy help si ako'y ani dia wapam adu so thamlam na
border da hojik oriba fiham aduda nungnang ba phungtokladuna UCM gi president Joy Chandra Konthaw jumna paumi sing da hai Manipur gi international boundary sing da UCM na chatuna yengsilubada Manipur gi lam kilometer kaya mangli haibagi chap chaba khudam changdam kaya leirabasu lengak na tumina leisiliba asina Manipur lengak asi yamna pangtaba lengak am oirabra haina leibak miyamda chingnaba phahole Manipur gi mangliba lamsing asi kalhonaba adungai India amadi Myanmar ani gi marakta khujik pinakhiba Rangoon Act ki matungina leibak ani asigi border fencing khabada hanagi traditional boundary da fencing tauba haibu wafam adu ngakna chatpiu haina kayarak hanna haizaduna lakle adubu ngasi fauba lengakna tumina leisile karigumba Manipur gi lamang khiba tarabadi UCM na matam pumbada Manipur miyam ga loinana khongjang jangsinaba sem saduna lei hainasu UCM gi president na makhata na phongdokhi 1949 gi matungda Rangoon da tawnakiba aikoi agreement haibidi Burma amadi India ga tawnakiba agreement da kari haina pange haibida aikoi gi hairiba lamse onba matamda traditional boundary da yumpham oigadamni haiba wafam ami yawi traditional boundary da yumpham oigani hairagadi traditional boundary da yumpham oiraga demarcation tawbiyo aduga hojik su aikoina pamise lakadaba assembly asida aikogi sit hompuda leiriba member khudimangna monna khanaraba matungda aikogi mangiba lam asigi haidi wari ama lobiraga madu pass tawbirum matungda mari leinaba aikogi president mari leinaba prime minister mari leinaba home minister da atu matamda thabiu haibse United Committee Manipur na ngasigi assembly da appeal tawjari on ba CSO sing maroina UCM na matam sangna chathaduna lakpa Manipur gi border pillar yengsinbagi sarukam moina ngasi chatkhiba khongchat aduda thengnarakhiba adusu mamangda thengnakiba adugum hariba border pillar yungliba mafam asi Manipur gi asengba lamdagi kilometer 3 dagi 4 fawba 5 fawba changsin yungchille haiba wafam asi ngasi chu adumak leiri hiramak sigi matangda hojik fawba leingak na tumina leisinba amadi matam sangna UCM na lauduna laklaba wafam ama oiriba issue achauba issue ama oiriba Manipur gi border pillar gi matang asida tumina leisinba asida lamdam asigi khundariba khunjasing amadi UCM gi maikaidagi nungaitaba leinga asi tumina leisinba si ganingde haiba wafam sing phongdoknarakli hiram asigi matangda paudom jariba video journalist Hemchandra Sakol Sem Times of Manipur Faiko